Mamang thada pangthokhiba Madhya Pradesh, Rajasthan, Chhattisgarh amadi Telangana State Assembly gi fal lauthokpa loikhre. Hairiba state mari asida Madhya Pradesh, Rajasthan amadi Chhattisgarh da Saffron Party BJP na majority seat fangkhre. Aduga Telangana dana Indian National Congress Party INC na majority fangkhre. Hairiba state mari asigi election gi fal asi ngasi ayuk pung 9 tabadagi security gi akanba cheksin thawrang loinana vote masing thiba hokibane. Loinana BJP Hauzik Laingak Pairiba Madhya Pradesh da party asina apunba seat Chani Kuntra gi manungda seat Chamahum Fugamanga Fangduna Chief Minister Shivraj Singh Chauhan na luchingduna amukhan na Laingak Pairagani. Hairiba state asida Congress na seat Humfugamanga BSP na seat ani aduga topa party na seat amma fangke. Assembly seat Chama Marifutara Mat Panlaiba Rajasthan da Laingak Pairiba Chief Minister Ashok Gehlot ki party Congress po BJP ne inthukre. Election asida BJP ne seat chama taraga mathoi, Congress na humfutara ni thoi, BSP na ani aduga atopa seat taraga mga fangke. Chhattisgarh gi oina su BJP na apunba seat marifutara gi manungda seat yangkai ga humdoi fangduna majority fangke. State asida laingak pairiba Congress na seat kuntra ga mari fangduna ani shuba take aduga atopa na seat ahum fangke. Mathang chahida pangthokadaba Lok Sabha gi semi-final ni hainariba state sing asigi election asida Telangana dadi Congress ki chawna mai pakpa oike. Ngasi haidokhiba election gi fal aduda hauzik Telangana da laingak pairiba BRS na apunba seat chama taraga mapan gi manungda kuntraga mapan fanghauke. Aduga Congress na seat humfuga taruk fangduna majority oike. Aduga Madhya Pradesh, Rajasthan, Chhattisgarh da majority fangduna chawna mai pakhiba BJP na supnagi seat mapan khaktamak fangke. AIMIM na seat mari aduga topa party na seat amma fangke.